Neso gi executive meeting da Manipur Da Thokiiba Eranggi Mapung Oina Khannakhre Thokiiba numita North East Students Organization Neso gi executive meeting ama All Assam Students Union AASU na yumbu oiduna Guwahati da pangthoki hariba meeting aduda Neso component organization sing na magi state sing da thengnariba issue sing puthok tuna punna khangminnaki loinena NE reason da thengnariba common oiba issue sing su kupna khanaki pangthokiba Neso gi executive meeting da North East state sing da chaili sangsina thengna duna lakliba illegal immigrants singi issue maru oina Manipur da Thokiiba chai ani henjelaklaba Eranggi matang da khanaki Loidena Manipur Da Thokiiba chai ani helaklaba Erang asigi athubada warishin ama puraknaba Neso na punna mari lenaba singda taksinba North East State pumbada illegal migrants sing detect tauba amadi deportation taunabagi thabak laukhatnaba Union government da taksinba haibana chingba warifsu lauki